ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯇꯕꯥꯔꯕ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯇꯕꯥꯔꯕ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯇꯊꯛ ꯇꯊꯛꯄ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯅ ꯅꯉꯣꯟꯗꯒꯤ ꯍꯦꯜꯂꯝꯒꯗ꯭ꯔꯥ, ꯅꯉꯣꯟꯗꯒꯤ ꯍꯦꯜꯂꯝꯒꯗ꯭ꯔꯥ? ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯨꯅ, ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯄꯨꯟꯁꯤꯒꯤ ꯂꯦꯞꯂꯒꯦ ꯑꯩ ꯅꯅꯥꯛꯇ, ꯄꯨꯟꯁꯤꯒꯤ ꯂꯦꯞꯂꯒꯦ ꯑꯩ ꯅꯅꯥꯛꯇ꯫ ꯈꯧꯔꯥꯡꯂꯤꯕ ꯊꯃꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯈꯧꯔꯥꯡꯂꯤꯕ ꯊꯃꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤ, ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ, ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯆꯠꯂꯕ꯭ꯔꯥ? ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯕ ꯃꯐꯝꯗ, ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝ ꯈꯝꯅꯤꯡ ꯁꯋꯥ ꯇꯥꯟ, ꯃꯀꯨꯕꯨ ꯆꯦꯡꯖꯦꯟ ꯇꯥꯟꯈꯤꯕ, ꯃꯀꯨꯕꯨ ꯆꯦꯡꯖꯦꯟ ꯇꯥꯟꯈꯤꯕ꯫ ꯁꯃꯨ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯄꯥꯔꯤꯅ ꯃꯣꯝꯕꯨ ꯊꯥꯗꯣꯛ, ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ, ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯍꯜꯂꯛꯈꯣ ꯅꯪꯕꯨ ꯍꯦ ꯊꯋꯥꯏ, ꯍꯜꯂꯛꯈꯣ ꯅꯪꯕꯨ ꯍꯦ ꯊꯋꯥꯏ꯫ ꯄꯥꯔꯤꯅ ꯁꯔꯦꯞ ꯐꯥ, ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ, ꯄꯟꯊꯧ ꯅꯪꯕꯨ ꯀꯧꯔꯛꯂꯦ, ꯍꯥꯗ ꯄꯟꯊꯧ, ꯍꯥꯗ ꯄꯟꯊꯧ꯫ ꯂꯦꯞꯂꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯥꯡꯗ, ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ, ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ꯫ ꯉꯝꯈꯤꯗꯦ ꯄꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ, ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ꯫ ꯑꯩꯒꯤ ꯂꯝꯕꯤꯅ ꯀꯗꯣꯝꯗ ꯂꯝꯍꯥꯡꯅꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ, ꯂꯝꯍꯥꯡꯅꯔꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ꯫ ꯏꯈꯨꯠ ꯄꯥꯏ ꯆꯩꯁꯨ ꯑꯣꯏꯕꯤꯔꯝꯕ, इखुटपु पाइदुना चैसु ओइबिरम्बा मुनबिख्रे ngasidi ithanungdagi munbikhrene ngasidi ithanungsidagi piramle mingthon mapuroiba kainakhrabi pumnamakpu amukana kurumjai।